astronomically yenguba targadi mamang sahi 2023 si yamna angakpa sahi emoiki. April da thokiva the hybrid solar eclipse, October dana the ring of fire eclipse asina singba celestial events kya ama thoki. Nang masigi thodoksi ubi hovra. Urangmani haina thazade maramdi nang hana na masigi thodoksi tholakani haivigi knowledge amata nangonda leramoi. Uhoba yauragadi comment haiviramu. Aduga kaigumba mamang sahida khanghodaba amadi masigi knowledge amata lehodabadi uhodragasu handaki sahi 2024 sidari nang soidanamaki ngairaga leviro. Mamang sahidadi handak sahisina hena interesting oirava angakpa celestial events kya uba fangadauri. Handaki sahisida ekoni eclipse mari uba fangani aduga mitna sengna uba fangbangamba comet ani amasu tarakani masida sunatana atopa planet sing aikogi prithvi tamna paisilakani amadi aikoini uba fangani masida sunatana atopa yamna sulairi. Ngasigi video sidi yamna interesting oigani angakpa nangna handak mapoksida amuktang da hena uba fanglaroidava kya uba fangninglavdi video si hobadai loiba fong munna yengbiyu date sing adu adongi diary da soidana isinbiyo. Aduga video si hodringi mamangna channel asibu nongni yengbiba isilanaw singna subscribe tawsanbiramnaba niksingzari. Aduga sigumba nungairaba video sing asibu thagalakpada khangnabigidabak notification bell adusu on tawbiyu. Handak sahida tholakadriba angakpa thodoksing adu ai mathang hekta haizaraklage munna tabiyu. Number 1 eclipse aikoina graha lakpa kainasu hek hainavaduni. 2024 da punna eclipse mari thokani aduga April ki tarik 9 sidana total eclipse saivdi numitsi thana pulap khumjin khidawribani. Masigi total eclipse gi matam si punna minute mari ga 28 second oigani. Handaki eclipse di mamang 2017 na thokiba eclipse adugumba saruk animuk sangadawribani. 2017 da thokiba aduda America da thoina miyoi million kun hena punna famlaga yengminaki. Handaki sina amka hena helakadawribani. Masigi total eclipse ki phase asida thana numisi pulap khumjin khini amadi atiasi pungmam mam khini tanjadu daikone numit ki mapan ithang thangba layer corona asi u fangani. Masida sunatana eclipse asigi horokpa amadi loirakpada Ballast Beach effect amadi diamond ring effect ase ekone u fangani. Effect sigi maramda hena khangbining lavdi Google da dum yengbiwi yagani. Video sidri yamna sangkharni aduna haizararoi. Aduga eclipse asi tawringai marakta yamna tangna ubu fangba devil's comet asisu ekoina ubu fangba yai hairi. Aduga kaigumadak sahistanang uhodaba thoklabdi 2044 amung ngaigadawribani. Aduna date si munna khangzin ho. Aduga masigi total eclipse thoktringai mamangda March ki date 24 da lunar eclipse masa amasu thokani. Aduba masi ekoigi India dagi fazana ubu fangadra haivdi khangdi. Chahi siga suba eclipse September 18 da thokani. Da kesidi total eclipse makti nate masina partial eclipse ni havdi subnagi tangkhai khaktang mamngani havni. Adubu masi yengbada yamna fazagani maramdi eclipse asi chahi sigi ahanba supermoon thokpa numiki numidang da tawgadawribani aduna yamna interesting oigani. Aduga mari suba amadi aroiba chahi sigi solar eclipse October gi date 2 da thokani. Handaki sina annular solar eclipse ni. Annular solar eclipse haibsi thasina numisi puradi khumjandavi ayamba sarokti khumjilaga thangol gi sep manba machira mai khoina ubu fangani. Masi yamna fazaba saktam mama oigani. Date to amka halaga haijaramge October gi date 2. Eclipse kina masi kai ubu fangani aduga atopa amana muk number 2 da devil's comet. Masi isam sama comet nate Mount Everest kumba ani sauriba comet ni. Magi official oiba maming si Comet 12P Bronsbrook hairaga khangni aduga nickname moina devil comet hairaga su khangni. Masigi saukraba comet si hojik prithvi lomda kana faisilakli aduga spring season da ikone soidan ubu fangani. Masigi comet si 1812 da discover tawkhibani aduga comet asi saurakna sahi 71.2 khudingi numit ki orbit asida koiraga satlibani. Comet si devil comet haina kaukribasi mamang sahi 2023 da July da thokifa Thoudok amadagini. Comet asi sum pairambadagi outburst thokpana maram oraga gas amadi uful waiful sing yamna marang kaina thoklaklami. Masina comet asi langtrik langba posak ama ohenki. Aduga November da koina comet asi ubu fangki madugi magi shape si devil gi shape manbagi media singna devil comet haina kaukibani. March star lorakpa doi da koina comet asi ubu fangani. Aduga April 8 total eclipse ki matamda comet asi numit ki manak nang paisilakani. Aduga thana numit adu pulap khumjin khraba kanda koina comet asi langtrik langna ubu fangani. Maru over date khara April 24 da comet asi numit ka khwaidagi nangnagani. April 21 da comet si khwaidagi langtrik langna nganduna laigani. Aduga June gi date 2 da comet si ekoi gi prithvi ga khwaidagi nangnagani.
ꯑꯗꯨꯒ ꯃꯁꯤ ꯀꯩꯒꯨꯝꯕ ꯎꯍꯧꯗꯕ ꯅꯠꯇ꯭ꯔꯒ ꯁꯦꯡꯅ ꯎꯕ ꯐꯪꯍꯧꯗ꯭ꯔꯒꯁꯨ ꯑꯩꯈꯣꯏ ꯀꯩꯁꯨ ꯋꯥꯅꯤꯡꯉꯥꯏ ꯂꯩꯇꯦ ꯃꯔꯝꯗꯤ ꯁꯤꯗꯒꯤ ꯍꯦꯟꯅ ꯂꯪꯇ꯭ꯔꯤꯛ ꯂꯪꯕ ꯃꯃꯩ ꯄꯥꯟꯕ ꯀꯣꯃꯦꯠ ꯌꯥꯝꯅ ꯐꯖꯕ ꯑꯃꯁꯨ ꯄ꯭ꯔꯤꯊꯤꯕꯤ ꯇꯝꯅ ꯄꯥꯏꯁꯤꯜꯂꯛꯀꯅꯤ꯫ Number 3. Comet A3 Atlas. Comet asigi official level mamingsi C2023 A3 Suzinsan Atlas haina kawi. Comet ase scientist singna predict tawriba si sumba taragadi ekhoi kalen horokpa matam swaida telescope ki mating ubu fangani aduga September gi loiramdai aduaidana comet ase ekhoi gi mitmangna sengna ubu fangani. Masi simadi nang soidana ngairaga leibiro maramdi supnagi once in a lifetime kaina hainaba potuni masi. Handak mapoksidri nang masidagi hena chance fangaroidabani. Masigi komesina atyasida thokliba thawan misak singdagi thoidok hendongna langthrik langna ngangani aduna masinang suksoi soidana yengbiyu. Number 4. Conjunction of planets. Haibadi planets ani yamna nakna mafam matam sap manana leiba haibani. 2024 di masigi conjunction asi khara de do maikhoini ubu fangadori. February day 22 amadi 23 the Venus amadi Mars yamna nakna leiminagani adubu Venus nadi khara hena nganna ubu fangani. Tha amagi matung Mars ki day 22 da amuk Venus ki manakta Saturn hariba planet si yamna nakna paisilakani amadi aikhoina midna sengna ubu fangdragasu binocular guma ama sizinaraga fazana ubu fangani. Aduga April ki date 11 na Saturn ga Mars ka amuk yamna naknagani ani si sap manana langtrik langna nganminagani aduga masi southeastern gi nongalamdai de ubu fangani. Aduga khwaidagi naidoriba asina August 14 da Mars amani Jupiter ani sigi conjunction asini. Matam sidari Mars se Prithvi da yamna nakna paisilakpa matamni aduna masimadi aikhoina fazana ubu fangani. Number 5. Lunar occultation of Saturn. Occultation haibadi object amabu object atopa amana khumjinkiba haibani. Samna hairabada nang amadi tha sigi marakta atopa object ama sangsilaklaga tha adubu nangondagi khumjinkiba adubani. 2024 ki April dagi na December faubasida Saturn ki lunar occultation si mapal lakni thokkadoribasi. Adubu aikhoina di masi khara tamakni ubu fangadoribasi. Ahanba oina 24 July da thokani aduga masi Africa amadi Asia gi mafam khara dagi ubu fangani. Ani subaisina August ki day 21 da aduga masi Latin America, Caribbean, Africa amadi Europe dagi ubu fangani. Aduga ahum suba oina September 17 da ubu fangani. Mathangdana October 14 da ubu fangani. Aduga aroiba oina November 10 da ubu fangani. Mamang du panjagriba celestial event asi khangnatana aikhoina supermoon ahum laksu ubu fangani amadi atai atopa meteor masa masa su tarakpa soidana ubu fangani.